आकाशवाणी इम्फाल ngangom kirana pau pajari ahanbada maruiba pau Rajya Sarkar na hairi Autonomous District Council gi mikhal lakliba Jun 15 gi mamangda pangthoklagani BJP gi mapok kumona lakpada Mukhyamantri N Biren na miyamda yaipa paujal piri amasung Tamil Nadu Kerala Puducherry Bidhan Sabha mikhal amasung Assam amadi Nongchu Bangla gi ahum suba tangka gi mikhal gi vote ayuk pung 3 gi thadana bahaukrei Laibak asida COVID-19 gi laichet amu hana sandorakliba sigi yenglaga section bu watpagi thawong sing tokpina bahayjari tangai phadab section thorang singak na satpa galonena sahini phumunga gi mathak laiba miyoi khudingmak sungsoi soidana vaccine kapthokpiu yumdagi hek chatokpada face mask upiu mi amaga gi marakta phut taruk lapna laibiu mai mit amadi khutsa toina hamdoktuna taru tanana thambiu haujik mapungoiba pau Rajya Sarkar na hairi Autonomous District Council gi mikhal lakliba Jun 15 gi mamangda pangthoklagani Rajya gi Additional Chief Secretary Tribal Affairs and Hills Letkogin Haukip na thokpa serol amada hai All Tribal Students Union Manipur masung ADC Creation Demand Committee gi mihutchinga sarkar ga ngarang hirammasigi matangda mifam pangthoktuna kumna khanane naki mifam adu sarkar gi maikede gi mantri sing Lotsi Diko Madi Bungjagil Balte Hill Area Committee Chairman K. Laishio Masung Tribal Affairs and Hills ki makok thongba official sing sark yaki mifamaduna kupna khanaraba matungda lakliba Jun 15 gi mamangda ADC mikhal pangthok pahaina yanaki Bharatiya Janata Party BJP linkat khibagin pumato shubam mapok kumon thoram ngasi laibaki mapung kaya da paksana pangthok nagani Manipur dasu BJP Manipur Pradesh na sinduna thoram se pangthok kani BJP gi mapok kumona lakpada dol sigilo singbam sung Mukhyamantri N Biren miyamda yaipa paujal piri mahaki paujal da Mukhyamantri na hai mapangan kanba masung nga yaipa jati oinabagi pandamda dol asi linkat kibani Bharatiya Jana Sangha gi losingba Pandit Din Dayal Upadhyay na puthok pirambo wakalon miyoibabu nungsiba haibasida yumpam oiduna linkat kiba party asi ngasidi malemgi khwaidigi chawwa masung sakti leiba rajniti dol ama oiba ngamlei Party asina nationalism amadi national integration democracy Gandhian socialism positive secularism amasung value based politics ta thajaba thamle imaleba na ahanba khwaidigi maruoiba pandamni aduga party asina second ni aduga isagi haibisina ahum subada thangudabni haibada ma fajagraba philosophy wakhalon aikhoi punamangna aikhoi gi lusingbasing Dr. Shama Prasad Mukherjee Pandit Dil Dayal Upadhyay amasung Bharat Ratna Atal Bihari Vajpayee na mangjara mamangana do mangphau hannabgidamak amuk hanna mapangal kanba Bharat amasung nungaya phaba jati ama ohenabgidamukta wasak minrasi Manipur da haukiba pung 13 da miyoi lising ama 38 test tawgi manungda miyoi manga nongna COVID-19 positive oiba thengnare masi tharga punma positive case ki masing lising 19 sore rajya COVID-19 common control room na ngarang numidang waram thokiba serol amada hai nongna positive oikiba singadu Imphal East Imphal West Tamenglong Tengnopol amasung Thawal dagi amamamne haukiba pung 13 da COVID positive oiba mi amata sikhibagi paw leite hairu mata masigi manungda COVID ki anaba mapan naw phaduna discharge tokhibagalena naw phakiba mi gi masing lising 19 marputra taret chure naw pharapug sang sada marputra nipan dasmik manga ahumne hojik rajya sida COVID ki active case yankai taret lairi paw gi marak thatna aten break ama miyamda nungairaba pawjel Imphal Airport kanaknana Khabam Bamdiyar amasung Maitramda Panthoibi Constructions Private Limited na paikat chariba flat bila amadi row house chanipa nifu mari gidamak booking haujaragani masi gidamak April tang 12 da exhibition ama pangthok chagani haina torombadu yaithok charaga lakliba April gi tang 12 gi ayuk pung 10 da Imphal Hotel gi Shanghai Hall da exhibition adu pangthok charagani exhibition nimita booking tawbiba miyoi singda special discount pijagani Flat singasi araiba mong dalai biyana bagidamak special loan ki khudong shabasu thamjari. Paujen jariba Panthoibi Constructions Private Limited, a sister company of Panthoibi Housing Finance Company Limited, Taurang Mamlaikai Uripok, Imphal.
ताबिरिबा पाव असि आकाशवाणी इम्फालदगिनी तमिलनाडु केरला पुडुचेरी विधानसभा मिखल अमसुंग आसाम अमदि नोंगसुब बंगलागे अहुमसुब तांकक मिखल गे बोट हौजिक नेहाकी ममंग अयुक पुंग 8 तगी थादना हौख्रै तांकक अमखक्तदा पांगथोकपा तमिलनाडु विधानसभा मिखल द पुन्य सीट सानी कुंथ्रा मरी गिदमक बोट थादनारी केरला विधानसभा मिखल गिना सीट 140 अदुगा यूनियन टेरिटोरी पुडुचेरी गिना सीट 30 गिदमक बोट थादनारी तांकक निपान थोकना मिखल पांगथोकदब नोंगसुब बंगलाद ngasi अहुमसुब तांकक की सीट 30 गिदमक बोट थादनारी आसाम की अहुमसुब अमसुंग अरोइब तांकक तंगसी सीट 90 गिदमक बोट थादनारी परीक्षा पे चर्चा 2018 की थोरमदा हयंग प्रधानमंत्री नरेंद्र मोदी ना महिरोय सिंह ओजा सिंह अमसुंग महिरोय सिंह अहलमन सिंह वरी सानगनी थोरमसी निमिदांग पुंग 8 वर्चुअल ओइना संदोकनी थोरमसी प्रधानमंत्री ना महिरोय सिंह परीक्षा की मतमदा मायुकनरेबा पुनिंग लांगतकनबा मदि लैतादबगी थोंग को ओननबगी मतंगदा वांगांगनी लेबाक असिदा कोरोना वायरस के केस हेंगलकलिबसिगी यंगलगा कोविड की चना कांगलोन मपुंग फाना ngakna चननबगी दमक अखनबा कैंपेन अमंग असिदगी हौरगनी युमदगी चथोकपदा फेस मास्क सुंसोय सोदन उबनबा हक्संग तरु तानाना थमननबा मियाम तिनफम सिंगलुनाना थंबम सुंग हक्सेल खुदोंग चाबा सिंगनिंगतिना फंगननबगी पांडमदा कैंपेन असि चथगदबनी प्रधानमंत्री नरेंद्र मोदी ना सभापति ओइदुना लेबाक असिदा हौजिक ओरिबा कोविड-19 की फियम अमदी वैक्सीन कापगी मतंग पांगथोखिबा अवांगबा थाकी मिफमदा वारेप असि लौखिबनी इम्फाल ngasi phongba pauche singi maroi pausingi damak hauzik wahengbom Washington leire Washington thagacheri kiran covid-19 amade atsumgi khongjangi pauna ngasi imphal la phongba pauche singi maroi ba pau oiri People's Chronicle da Bharat da nongmada covid positive oiba lakama henkhre haina chauna headline piri pongna phamda September 18 ki tungda ahan boina India da pungkun mari da positive case lakama gi mathakta hengalakle sanalai pak amadi Shanghai Express English ta su pawasi headline tawri huyelan pawda khwaidigi changwangna pungkun mari da anauba case lakama lising ahum changma yangkhaini pan hengat khre haina headline tawri Israel Express ta su pawasi ga loinana covid-19 gi phibam khananaba Prime Minister na Chief Minister Singa April Nipal da mifam pangthokadori haina ahan ba headline piri Naharul ki thodang dati headline animak covid ki pauna oiri प्रधानमंत्री अमदी मुख्यमंत्री सिंगी कोविड की मिफमना अहानबा हेडलाइन ओइरगा अनिसुबा हेडलाइन दना मणिपुरदा कोविड तगी नाब फरकपगी चांग चादा 39.5 यौरे एक्टिव केस 53 लैरी हाइरदुना कोविड की सेकेंड वेव तगी ngathoknaba वैक्सीन कापियु हाइबा राज्य की हेल्थ सर्विसेज के डायरेक्टर डॉक्टर के राजोगी वाफम फोंगले इरैपाकतसु ngarang miyoy manga positive oikre haiduna Dr. Rajogi vaccine kapthokpiu haiba appeal ahan ba headline da piri Imphal Free Press ta covid ki anuba case ki masing hengalaklaba matungda sarkar na district singda makoina paikhaliba ana layeng lamda sem sari singdugi matangda report pikhalaknaba haikre haina headline tawri Manipur Mail dana Bharata COVID ki vaccine kapkhiba apunba mising koti nipan yoksilakle haina ahan ba headline pawoina phongli ADC Mikhal athuba matamda pangthokna badabi taksinduna atsumna chingi district singda khongjang haukhre haiba pauna Shanghai Express Manipuri da sauna headline piri Morning Bell da ADC Mikhal Jun kunmanga phawbada pangthoklagani haina sarkar na thokiba hukum asumna yaningde khongjang changchin khigani haiba pauna ahan ba headline oina phongli Imphal Free Press tadi Jun kunmanga phawbada ADC Mikhal pangthokpa yanakre haiba sarkar gi wafum ga loinana asumna di sarkar gi wafam chi yaningdri haiba sina ahan ba headline paw oiri kiran thagacheri Washington loisilakpada covid-19 dagi ngakthoknanaba face mask upa phut taruk lapnana leiba khut samadi mai mit taru tanana thamba haiba achamba thong ahum asingak satpinaba amu hana ningsingjari aroibada maroiba paw amu hanna राज्य सरकार न हाइरी ऑटोनोमस डिस्ट्रिक्ट काउंसिल की मिखल लाकलिब जुन कुनमंगा की ममांग पांगथोकलगनी बीजेपी की मपो कुमोना लाकपदा मुख्यमंत्री एन बीरेन मियाम यापो पाउजल पेरी अमसुंग तमिलनाडु केरला पुडुचेरी विधानसभा मिखल अमसुंग असम मदि नोंगचुब बंगला के अहमसुब टांका की मिखल के बोट अयुक पुंग 8 तगी थादना बहौखरे पाउ लोइजरे